ꯑꯩꯍꯥꯛꯅ ꯌꯨꯇ꯭ꯌꯨꯕꯇ ꯄꯣꯜ ꯑꯃ ꯊꯥꯒꯠꯆꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯔꯝꯕ ꯃꯇꯥꯡꯗ ꯁꯦꯝꯁꯤꯒꯦ ꯍꯥꯏꯅ ꯄꯣꯜ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯇ ꯁꯤꯃꯦꯟ ꯂꯥꯏꯟ ꯑꯣꯏꯕ ꯐꯤꯁ ꯁꯤꯝꯕꯣꯜ ꯂꯩꯕ ꯔꯤꯆ ꯑꯦꯟড ꯄꯨꯔ ꯂꯥꯏꯟ ꯑꯃꯗꯤ ꯂꯛꯀꯤ ꯁꯥꯏꯟ ꯂꯩꯕ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯔꯝꯕꯗ ꯁꯦꯝꯁꯤꯒꯦꯅ ꯄꯣꯜ ꯊꯥꯒꯠꯆꯈꯤꯕꯗꯨꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯟꯕꯤꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯟꯕꯤꯔꯛꯄꯁꯦ ꯃꯌꯥꯝꯅ ꯔꯤꯆ ꯑꯦꯟড ꯄꯨꯔ ꯂꯥꯏꯟ ꯂꯩꯕꯁꯤꯗ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯕꯤꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯤꯆ ꯑꯦꯟড ꯄꯨꯔ ꯂꯥꯏꯟꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯐꯦꯠ ꯈꯟꯅꯔꯁꯤ꯫ ꯑꯗꯨꯕꯨ ꯔꯤꯆ ꯑꯦꯟ ꯄꯨꯔ ꯃꯥꯁꯤ ꯃꯩꯁꯦ ꯂꯩꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏꯔꯅꯤ ꯍꯥꯏꯒꯨꯝꯕ ꯑꯗꯨꯝꯕꯗꯤ ꯂꯩꯇꯦ꯫ ꯑꯩꯉꯣꯟꯗ ꯌꯥꯎꯗꯕ ꯃꯩ ꯃꯉꯣꯟꯗ ꯌꯥꯎꯈꯤꯕ, ꯃꯥꯅ ꯍꯦꯟꯅ ꯃꯗꯥꯎ ꯌꯥꯈꯤꯕ ꯅꯣꯔꯃꯦꯜ ꯈꯨꯠꯁꯤꯗꯒꯤ ꯑꯁꯨꯝꯅ ꯂꯩꯕꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯤꯒꯤ ꯃꯩ ꯂꯩꯕꯁꯤꯅ ꯗꯁꯥ ꯂꯥꯛꯐꯝ ꯇꯥꯔꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯅꯤ꯫ ꯁꯤꯅ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯄꯨꯔ ꯂꯥꯏꯟꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯉꯁꯤ꯫ ꯅꯣꯔꯃꯦꯜ ꯈꯨꯠꯇꯒꯤ ꯍꯦꯟꯅ ꯃꯗꯥꯎ ꯌꯥꯕ ꯔꯤꯌꯔ ꯁꯥꯏꯟ ꯂꯩꯕ ꯑꯃꯗꯤ ꯔꯤꯆ ꯁꯥꯏꯟ ꯏꯅꯥꯛ ꯈꯨꯟꯒꯗꯕ ꯑꯃꯗꯤ ꯑꯗꯨꯒꯨꯝꯕ ꯁꯥꯏꯟ ꯂꯩꯕꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯏꯟꯅꯣ ꯍꯥꯏꯕꯁꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯏꯐ ꯂꯥꯏꯟ ꯂꯩꯕꯁꯤꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯃꯥꯏꯟ ꯂꯥꯏꯟ ꯁꯨꯃꯥꯏꯅ ꯂꯩꯅꯕ ꯃꯇꯝꯁꯤꯗ ꯃꯁꯤꯒꯤ ꯂꯥꯏꯟ ꯑꯁꯤ ꯑꯦꯛꯁꯇꯦꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯂꯩꯔꯕ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯁꯤꯒꯤ ꯃꯤꯗꯥꯁꯦ ꯀꯃꯥꯏꯅ ꯑꯣꯏꯒꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯕꯛꯁꯤꯗ ꯍꯥꯟꯅ ꯐꯖꯅ ꯐꯣꯀꯁ ꯄꯤꯔꯒ ꯃꯥꯒꯤ ꯊꯕꯛꯁꯦ ꯐꯖꯅ ꯍꯥꯟꯅ ꯑꯣꯕꯁꯦꯁ ꯑꯣꯏꯖꯔꯒ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯤꯡꯕ, ꯑꯇꯣꯞꯄꯗ ꯌꯦꯡꯅꯤꯡꯗꯕ, ꯕ꯭ꯔꯦꯛ ꯂꯧꯅꯤꯡꯗꯕ, ꯃꯥꯒꯤ ꯊꯕꯛꯁꯦ ꯍꯥꯟꯅ ꯁꯠ ꯂꯣꯏꯁꯤꯟꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯥ ꯑꯣꯏꯒꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯟꯊꯨꯡ ꯑꯃꯗꯤ ꯃꯥꯅ ꯃꯥꯒꯤ ꯈꯨꯗꯨꯝ ꯆꯟꯒꯦ ꯈꯜꯂꯤꯕ ꯄꯣꯠꯁꯛ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯂꯦꯞꯁꯟꯒꯦ ꯇꯥꯟꯖꯟꯒꯦ ꯈꯜꯂꯤꯕ ꯄꯣꯠꯇꯨ ꯃꯥꯒꯤ ꯁꯤ ꯀꯦꯔꯦꯛꯇꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ, ꯑꯇꯦꯟꯕ ꯃꯇꯝꯗ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯥꯅ ꯑꯁꯤꯒꯤ ꯃꯔꯝꯁꯤꯅ ꯃꯥꯅ ꯃꯔꯛꯇ ꯁꯤꯂꯤ ꯃꯤꯁꯇꯦꯛꯒꯨꯝꯕ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄꯁꯨ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯗꯥꯁꯦ ꯃꯥꯒꯤ ꯗ꯭ꯔꯣꯕꯦꯛꯁꯦ ꯃꯥꯅ ꯊꯨꯅ ꯉꯟꯅ ꯄꯥꯝꯃꯤꯅꯦꯅ ꯉꯥꯏꯍꯥꯛ ꯐꯖꯅ ꯄꯣꯊꯥꯗꯕꯤꯗ ꯑꯗꯨꯝ ꯇꯧꯔꯒ ꯑꯇꯣꯞꯄꯗ ꯌꯦꯡꯗꯕꯤꯗ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯗ꯭ꯔꯣꯕꯦꯛ ꯑꯣꯏꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯃꯥꯒꯤ ꯁꯤꯂꯤ ꯃꯤꯁꯇꯦꯛ, ꯃꯥꯒꯤ ꯖꯔꯅꯤꯗꯨꯗ ꯁꯣꯏꯔꯛꯄ ꯃꯆꯥ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯂꯤꯇꯜ ꯐꯤꯡꯒꯔ ꯑꯁꯤꯅ ꯁꯤꯒꯤ ꯔꯤꯡ ꯐꯤꯡꯒꯔꯒꯤ ꯁꯤꯒꯤ ꯇꯥꯡꯀꯛ ꯂꯥꯏꯟꯁꯦ ꯑꯃ ꯌꯥꯎꯕꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯍꯦꯜꯂꯒ ꯁ꯭ꯋꯥꯏꯗ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗꯒꯤꯕꯨ ꯍꯦꯜꯂꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯦ ꯃꯥꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯦ ꯌꯥꯝꯅ ꯐꯒꯅꯤꯕ꯫ ꯃꯥꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯦ ꯌꯥꯝ ꯐꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯤ ꯕꯤꯖꯤꯅꯦꯁꯒꯨꯝꯕ ꯇꯧꯕꯗ ꯈꯨꯗꯣꯡ ꯌꯥꯝ ꯆꯥꯕ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯇꯧꯕꯗ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯃꯤꯗꯥ ꯑꯣꯏꯒꯅꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯑꯃꯗꯤ ꯃꯤ ꯊꯦꯡꯅꯕꯗ ꯃꯥꯒꯤ ꯖꯣꯖꯥ ꯇꯧꯕꯁꯦ ꯌꯥꯝꯅ ꯍꯩꯕ ꯑꯃꯗꯤ ꯐꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯑꯥꯔꯇꯤꯀꯨꯂꯦꯠ ꯑꯃ ꯑꯣꯏꯔꯅꯤ꯫ ꯌꯥꯝꯅ ꯑꯥꯔꯇꯤꯀꯨꯂꯦꯠ ꯑꯣꯏꯕꯗꯨꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇ ꯌꯥꯝꯅ ꯍꯦꯜꯞ ꯇꯧꯔꯅꯤ꯫ ꯃꯥꯅ ꯑꯄꯥꯝꯕ ꯄꯣꯏꯟꯠ, ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯃꯆꯥ ꯇꯥꯏꯅ ꯌꯥꯝꯅ ꯐꯖꯅ ꯊꯝꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯌꯥꯝꯅ ꯒ꯭ꯔꯣ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒꯗꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯅꯤ ꯇ꯭ꯔꯦꯡꯒꯜ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯂꯩꯔꯦ, sida ꯃꯥꯏꯟ ꯂꯥꯏꯟ ꯂꯩꯔꯦ, sida ꯐꯦꯠ ꯂꯥꯏꯟ ꯍꯥꯏꯅ ꯑꯃ ꯁꯨꯃꯥꯏꯅ ꯀꯥꯔꯛꯄꯁꯤꯗ ꯐꯦꯠ ꯂꯥꯏꯟꯁꯤꯒ ꯃꯥꯏꯟ ꯂꯥꯏꯟꯒꯒꯤ ꯃꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯨꯕꯠ ꯀꯛꯑꯒ ꯒꯦꯞ ꯂꯩꯇꯕꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯃꯅꯤ ꯇ꯭ꯔꯦꯡꯒꯜ ꯂꯩꯕ ꯍꯥꯏꯅ ꯍꯥꯏꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯤ ꯇ꯭ꯔꯦꯡꯒꯜ ꯂꯩꯕꯁꯤꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯐꯩ, ꯃꯔꯝꯗꯤ ꯃꯁꯤ ꯃꯅꯤ ꯇ꯭ꯔꯦꯡꯒꯜ ꯂꯩꯕꯁꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯑꯗꯣꯝꯒꯤ ꯁꯦꯡꯒꯥꯎꯗ ꯇꯨꯡꯉꯒ ꯂꯩꯕ, ꯆꯠꯂꯒꯁꯨ ꯌꯥꯝ ꯆꯠꯇꯕ, ꯇꯨꯡꯉꯒ ꯂꯩꯍꯧꯕ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯃꯅꯤ ꯇ꯭ꯔꯦꯡꯒꯜ ꯂꯩꯕꯁꯤꯅ ꯏꯟꯗꯤꯀꯦꯠ ꯇꯧꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯔꯛ ꯊꯠꯅ ꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯇꯦꯛ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯇꯣꯞꯄꯅꯤ, ꯃꯁꯤ ꯅꯧꯅ ꯍꯥꯡꯖꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯦ ꯀꯝꯗꯧꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯁꯥꯏꯟꯁꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯗꯤ ꯁꯥꯏꯟꯁꯀꯤ
backing yauna kupna nainajaraga khanajarabani nangna pami pot asi karamna fangani masida leire manifestation haibsi karino apam loina thunghoro gaina haiba conspiracy engineer haina mingtholaba asiguma channel asi subscribe tawsanbiramu adomna conspiracy theory Illuminati Philadelphia experiment is God and alien ga haiba amadi manifestation gi matang da kupna nainajaraga channel ni conspiracy gi matang da adom thawa yaubiba taragadi masigi channel asidu subscribe tawbiramu link hapsaramgi description da hozik makha tarakpo oina akoigi lifeline amadi mind line anisi character asigum laba triangle sign ama leiraba masigi jaga asi rahu da sumaina triangle sign leibasibu yamne rare sign har khangnai masina kari haiba matamda sumai leiba mida asi khanghaudana sadan nang expect tawdaba matamda lottery gumba fawba sadan money fangba adugumba nang thajarudaba matamda nang paisa achauba ma fangba asumna oiba yai amadi ayama mina oigalli masmai leiba science makha tarakpada lottery sign haingai sida amaga su hairamage sigi akhoi fat line Saturn da kaba line sida Saturn da karaba matungda magi branch oina Jupiter mount sida ama haidorakpa mi se kamain tawi haiba matamda magi punsida kaidawni haiba matamda sumaina haidorakpa je mana wana honajaba mana hard work tawat thada jaba magi thabak asida maje chauna promotion gumba kabani khangde growth je jump taw ma level amada honajarambado khanghaudaba ma miku amada spark thoga lottery phawagumna jump tawna magi level amada pukhatpiba adugumba kaigumba yamna significant oiba kaigumba potsam achieve tawba ngamba adugumba midado oigali certain age ki matung da sigi makha tarakpa oina akoi hojik makha tarakpa rich sign amadi lucky sign yengsi nangi hojiki sigi fat lines nangi sigi fat lines sida sigi mind line level sida diamond shape tongna sumaina form tawba ma yauraba sumaina diamond shape di side oina yaksara again diamond shape sumaina tawba ma yauraba si mayai sida adudi nangse lakpati amadi crowpati faw oiba yabagi nangi mai sida yaure haibani aduga makha tarakpa oina nangi sigi heart line sida sumaina macha triangle macha yauraba aduga sigi mind line sida sumaina triangle macha yauraba si ani jina kaino indicate tawe haiba matamda nangi lan thumgumba nangi wealthy sign lan thumgumba macha lepsalakpa ngamba sigi sahi matang je lepakadaba haiba adugumba mayam adubu sida indicate tawbani aduga akhoi hojik sun mount sida yamna rare oiba sign namaga yengasi sun mount haibadi masigi mount sibuniko sun mount asida akhoina infinity sign ana sumain tawba sign do vertical oina sumain leiraba macha oisu ai pikna lesu ai achauna lesu ai chauna ga hena fare masigi infinity sign vertical si leiraba adu oragadi siguma mi asi yamna intelligent oini amadi magi knowledge yamna leiba mida oini aduga magi knowledge asina future da mana tanjan bayaba lepsan bayaba mayama magi knowledge sina mateng panga adugi through dagi mayama lanthum mayama lepsan bangamgani aduga hojiki loina na magi hojiki line do yaudраmaksu aina ngasai dagi haiba line amadi hojiki line do amta yaudраmaksu sida sumaina nangi lifeline leraga fat line amatang sumaina leijakhrajo sida nangi lifeline dagi branch ama karaga masigi mercury line sida karaba adu oragadi masi kaktangna nang adum stable life amadi business ta am chakotpa life ama adum nungaiba life ama adum hingba yare maramdi masi mercury da kaba line asi masina nangi sen thumde adum la ani
ꯑꯇꯩ ꯃꯌꯥꯝ ꯑꯁꯤꯅ ꯅꯪ ꯍꯦꯟꯅ ꯂꯦꯞꯁꯟꯕ ꯍꯦꯟꯅ ꯇꯥꯟꯁꯤꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤꯁꯨ ꯌꯥꯝꯅ ꯂꯛꯀꯤ ꯁꯥꯏꯟꯅꯤ ꯃꯥꯔꯀ꯭ꯌꯨꯔꯤꯗ ꯀꯥꯕ ꯂꯥꯏꯟꯁꯤꯗꯨ ꯅꯪꯒꯤ ꯄꯩꯁꯥꯁꯤ ꯑꯗꯨꯝ ꯅꯪꯒꯤ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯁꯦ ꯋꯥꯠꯇꯕꯤꯗ ꯁꯤꯗ ꯅꯪ ꯃꯥꯔꯀ꯭ꯌꯨꯔꯤꯗ ꯑꯇꯣꯞꯄ ꯂꯥꯏꯟ ꯑꯃ ꯃꯌꯥꯝ ꯌꯥꯎꯔꯒꯗꯤ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯁꯦ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯒꯅꯤ ꯑꯗꯨꯕꯨ ꯁꯤꯗ ꯐꯦꯠ ꯂꯥꯏꯟ ꯑꯃ ꯂꯩꯅ ꯁꯤꯗ ꯐꯦꯠ ꯂꯥꯏꯟ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯅ ꯁꯨꯃꯥꯏꯅ ꯃꯥꯔꯀ꯭ꯌꯨꯔꯤꯗ ꯀꯥꯕ ꯂꯥꯏꯟ ꯑꯃ ꯌꯥꯎꯔꯒꯗꯤ ꯅꯪꯁꯦ ꯕꯤꯖꯤꯅꯦꯁ ꯌꯥꯝ ꯐꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯌꯥꯝꯅ ꯋꯥꯡꯉꯅꯤ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯑꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯁꯥꯏꯟ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯤꯔꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯈꯟꯅꯔꯦ ꯃꯥꯒꯤ ꯁꯤꯗ ꯌꯥꯎꯕ ꯂꯥꯏꯟ ꯀꯔꯝꯕꯅ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯕ ꯃꯇꯥꯡꯁꯦ ꯃꯊꯪꯗꯅ ꯁꯤꯗ ꯑꯦꯛꯁꯇ ꯂꯩꯕ ꯑꯗꯩꯗꯤ ꯁꯤꯗ ꯁꯟ ꯃꯥꯎꯟꯠꯇ ꯐꯤꯁ ꯂꯩꯕ ꯂꯥꯏꯐ ꯂꯥꯏꯟꯗ ꯐꯤꯁ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯈꯟꯅꯔꯛꯈꯤꯒꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗ ꯌꯦꯡꯕꯤꯅꯕ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 500 ꯌꯧꯗꯣꯔꯦ ꯑꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ 500 ꯌꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗꯒꯤ ꯈꯟꯒꯠꯂꯒ ꯃꯤꯑꯣꯏ ꯈꯔ ꯑꯃ ꯐ꯭ꯔꯤꯗ ꯄꯥꯝ ꯔꯤꯗꯤꯡ ꯇꯧꯖꯒꯦ ꯑꯗꯨꯅ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ